Swachh Teerth campaign gi Sharuk ama Oina BJP Manipur Pradesh ki President A.SHARDA na LUCHINGDUNA SHRI Govindaji Laishang ki AKOIBA TARU TANANNA LEINABA SHENGBAGI THOURAM ama ngasi Pangthokkhre Tha asigi kungani thoida Ayodhya da laiba Ram Mandir miyam da kusinabagi thauram ga mari leinana tha asigi tara mari dagi hauna tongan ba laifam sing taru tanana thamna ba pangthokpa Swachh Teerth campaign gi Sharuk ama Oina ngasi Govindaji Laishang gi akoiba mafam sing BJP Manipur Pradesh ki President A.SHARDA na LUCHINGDUNA sit sengdokhe Party ki maru oiba lusingba sing ya school number diwangkhai mandal gi members sing kaya na saruk yaduna pangthoki ba thorum adugi matangda BJP Manipur Pradesh ki President A.SHARDA na hai Prime Minister Narendra Modi na haudoki ba Swachh Bharat Mission gi manungchanda Swachh Teerth campaign asi pangthokpane tha asigi kungani thoida Ayodhya da laiba Ram Mandir miyam da khusinnabaga loinana leiba kasigi mafam kaya da leiriba laifam sing asi taru tanana thamdana ba campaign asigi saruk ama oina ngasi Govindaji Laishang gi akoiba sing asi sit sengdokpane mamangda Ramji Prabhu Bijoy Govindaji gi mafam sing sit sengdokkhre makhatana sanamahi gi Laishang yauna tha asigi kungani thoi fawbagi manungda lamdam asigi laifam kaya da satuna sit sengani haina mahakna makhata khi Manipur da so Bharatiya Janata Party ki Manipur Pradesh ki adugumba aikoigi miyeng makhada tang tara mari dagi hauraga tungan ba laifam sing aikoi sengba hokre aikoigi Ramji Prabhu Bijoy Govinda ngasi Govinda loinana aikoi kangla na chingba tungan ba laingthok sanamahi gi leiriba laisang sing si aikoina hairiba program siga mari leinana aikoi makhata na lakadrba tangkuni thoi phawbo chida aikoi sumba Swachh Bharat Mission की मखार चथरेबा स्वच्छ ट्रीट की सिगुम्बा खोंजंग से कोई संचिल